ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯀꯣꯛꯅꯨꯅ ꯈꯨꯔꯨꯝꯖꯔꯤ ꯂꯥꯟꯊꯣꯛꯆꯔꯤ ꯂꯥꯏꯚ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯥꯏꯚ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯁꯤꯖꯤꯟꯅꯖꯔꯤꯕ ꯅꯝꯕꯔ 7005707808 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯑꯄꯥꯝꯕ ꯏꯁꯩ ꯈꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯑꯃꯗꯤ ꯗꯥꯏꯃꯟ ꯇꯤꯚꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ 7005707808 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯑꯄꯥꯝꯕ ꯏꯁꯩ ꯈꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯊꯝꯖꯔꯤ ngasi ahanba caller kanano haibadu yengminasi lokachagi hello 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 good evening miss good evening taram nokchari minglai fam haibiu hawai bendagi ni miss Sophia kawe je Sophia taram nokchari sisibu kari mathel chabi khrage Kasi ayukta COVID tanse maiga nga marum thongbaga sadare miss ahawa mathel ama chabire ado thoram asida saruk ya birakpa kari sai khanbi ga doino miss yam nungai jere live on program da kasi sai khanba phangjabase akhoi gi sargems ke nungsi jainangbu thamoi sengna taw sai do yam taninge miss hoi ado isai se kana kana tamina ga doino che Diamond TV tenen tabiri ba wahu radio tenen yang biribi adagi miss Nirmala wahu radio ki tapuna magata zara miss thagachari sai kudol tam jarage sar james sai ruzam na sakli be sai nungsi jainang bu thamoi sengna kudol tam jari taminarasi ahanba thengnaba mikutudagi naurure hairo nungsi amuka aigi pokum pibiu haibiu aibu nungsi haina nungsibi nangi chimbana nungsi jainangbu thamoi sengna ahanba thengnaba mikutudagi naurure Taibang anida nangbu uduna talaire mangla taibang anida nangbu uduna talaire aigi inakane piro nangna umsigi oina aigi inakane piro nungsi jainangbu thamoi sengna ahanba thengnaba mikutudagi naurure
ꯅꯨꯡꯁꯤꯕ ꯋꯥꯍꯩꯗ ꯁꯨꯝ ꯍꯥꯠꯄꯤꯔꯦ ꯑꯩꯕꯨ ꯑꯣꯏꯖꯒꯦ ꯅꯪꯁꯦ ꯑꯩꯇꯒꯤ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯣꯏꯖꯒꯦ ꯅꯪꯁꯦ ꯑꯩꯇꯒꯤ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯖꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯃꯤꯀꯨꯞꯇꯨꯗꯒꯤ ꯉꯥꯎꯔꯨꯔꯦ ꯍꯥꯏꯔꯣ ꯅꯨꯡꯁꯤ ꯑꯃꯨꯛꯇ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯆꯤꯟꯕꯥꯅ ꯅꯨꯡꯁꯤꯖꯩ ꯅꯪꯕు ꯊꯃꯣꯏ ꯁꯦꯡꯅ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯃꯤꯀꯨꯞꯇꯨꯗꯒꯤ ꯉꯥꯎꯔꯨꯔꯦ Thagachari miyam pumnamak thorum asida saruk yabiriba tongan ba platform singda mideng tabiriba Zekrababam Sophia Taram Nogsari Dukanda leraga nungaina tajari habirapa nene binarani haigruzam Imai Bemhal Taram Nogjari Bunkaram Robindro Thagachari pumnamakpu Imai Bemhal Makha tarakpa kolar lokhachagi duga Facebook page ta library sing bu Taram Nogjari Hello Hello Taram Nogjari minglai from Haibiu Ngai pok pita dagi Premi kawe Premi Madam Taram Nogjari Kari sai khanbi ga doinu Chang dagi ya Saukinu nang paithokinu tau bi sai to dum da ta ko Kana tamina gani Haibiu Aigi naw nupi bila ma hata ge da mayam anu tamina Thagachari sai ko dol tamsagi mayam puna taminasi Rajuno ngamade Rosibina ni puna sakminari ba Tampasna RK gi make da jiten khaidem na sarang baise Saukinu nena tapta ko nena Sugat ka nuna paithoki nuna Laisabi pa khangin sinabay warini Sangoy lukoy tiek na bagi luhong bagi matangi Migi warida kana na bada miwangang na ba matamanghan ba kanaga luhong dauri ba migi damak ay koy na khanbi dauri ba Saukinu nenang tapta ko nenang Sugat ka nunang paithoki nunang Tapta ko amukta saukinu Momo nok na ko Se tapta ko amukta saukinu Momo nok na ko maram khangda hek no payabara ay bu angaw bitahan ge hay bara maram khangda hek no payabara ay bu angaw bitahan ge hay bara Laisari ngay aduk isaw lang labadi mau oiraga gamdaw ni nangdi Saukinu nenang tapta ko nenang Sugat ka nunang paithoki nunang Pakhang ariba na haki hana
ꯑꯩꯒꯤꯗꯤ ꯊꯋꯥꯏꯒꯤ ꯊꯋꯥꯏ ꯂꯩꯖꯔꯦ ꯈꯟꯅꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗꯔꯦ ꯑꯩꯒꯤꯗꯤ ꯊꯋꯥꯏꯒꯤ ꯊꯋꯥꯏ ꯂꯩꯖꯔꯦ ꯈꯟꯅꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗꯔꯦ ꯀꯅꯥꯅꯣ ꯃꯍꯥꯛꯀ ꯃꯁꯛ ꯃꯃꯤꯡ ꯇꯥꯛꯄ ꯑꯩꯕꯨ ꯈꯣꯏꯗꯧ ꯁꯥꯎꯒꯠꯍꯜꯂꯛꯀꯅꯨ ꯁꯥꯎꯈꯤꯅꯨꯅꯦ ꯅꯪ ꯇꯞꯊꯈꯣꯅꯦ ꯅꯪ ꯁꯨꯒꯠꯀꯅꯨ ꯅꯪ ꯄꯩꯊꯣꯛꯈꯤꯅꯨ ꯅꯪ ꯂꯩꯁꯥꯕꯤ ꯄꯥꯈꯪꯒꯤ ꯅꯨꯡꯁꯤꯅꯕꯩ ꯋꯥꯔꯤꯅꯤ ꯁꯪꯒꯣꯏ ꯂꯨꯀꯣꯏ ꯇꯦꯛꯅꯕꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯅꯤ ꯃꯤꯒꯤ ꯋꯥꯔꯤꯗ ꯀꯥꯟꯅꯗꯕꯗ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯃꯇꯝ ꯃꯥꯡꯍꯟꯕ ꯀꯅꯥꯒ ꯂꯨꯍꯣꯡꯗꯧꯔꯤꯕ ꯃꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯈꯟꯕꯤꯗꯧꯔꯤꯕ ꯁꯥꯎꯈꯤꯅꯨꯅꯦ ꯅꯪ ꯇꯞꯊꯈꯣꯅꯦ ꯅꯪ ꯁꯨꯒꯠꯀꯅꯨ ꯅꯪ ꯄꯩꯊꯣꯛꯈꯤꯅꯨ ꯅꯪ थागतबा फोंदोकचरी नौना लेंसिनबिरकलिबा पुमनमकपुसु प्रिया हुबिजम तराम नोकचरी गीता चांदम तराम नोकचरी थौरमसिदा सरुक याबिबा लैमा तराम नोकचरी मखा तारकपा कॉलर लौखचगी फेसबुक पेज लेबिरिबा इबुंग लाइश्रम ताखिंग सर महेंद्र मुतुम तराम नोकचरी हेलो हेलो तराम नोकचरी मिंग लाइफम हाइबियू ꯑꯩ ꯈꯪꯉꯕ ꯀꯔꯤ ꯐꯥꯎꯗꯅ ꯀꯅꯥꯅꯤ ꯆꯥꯅꯤꯕ इमा तराम नोकचरी करी सै खनबिगदोइनो ꯆꯥꯅꯤ ꯃꯤꯂꯥꯅ ꯊꯣꯛꯄ ꯑꯩꯈꯣꯏꯕꯨ ꯏꯃꯥ ꯇꯥꯛꯄꯤ ꯗ ꯂꯩꯕꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯗ ꯈꯔ ꯍꯥꯞꯆꯔꯛꯀꯦ ꯏꯃꯥꯔꯤꯇꯥ ꯄꯨꯈꯥꯎꯗꯒꯤ ꯏꯃꯥ ꯀꯩꯔꯛꯇꯒꯤ ꯊꯩꯕꯤꯅ ꯃꯟꯇ꯭ꯔꯤ ꯁꯤꯗꯒꯤ ꯏꯃꯥ ꯃꯥꯏ ꯃꯃꯤꯡꯗꯣ ꯂꯇꯥ ꯂꯩꯃ ꯑꯗꯒꯤ ꯑꯩꯒꯤ ꯏꯃꯥꯒꯤꯗ ꯑꯗꯒꯤ ꯃꯦꯗꯥꯝ ꯅꯟꯗꯤꯅꯤ ꯃꯦꯗꯥꯝ ꯁꯨꯔꯕꯤꯂꯥ ꯍꯥꯏꯔꯤꯕꯁꯤꯗ ꯅꯖꯔꯒꯦ ꯇꯥꯔꯤꯕ ꯄꯥꯝꯃꯤꯕ ꯖꯒꯣꯏ ꯆꯠꯊꯣꯛꯄꯤꯔ थागतचरी खुदोल तमजगे इनाक्तदा लैहनिंगी हारिबा इसै असि पुष्पारानी लाइश्रम नैबिबा इबुंग विनोद कुमारना इसै सिबु सैरेंबिबा ऐसामुगना सक्सबा इसै खुदोल तमजगे मयाम पुन्ना तामिनसी
Thagachari miyam pumnamak thoromasida saruk yabiriba tongan platformsingda biyeng tabiriba pumnamak thagatpa phongdokchari asigi live ta lingsin biriba ibung Khairam Robindro Khairam Sandhyarani Madam Basu taram nokchari Madam Ningombam Premila taram nokchari thoromasida saruk yabirakpa Gaurabakuman taram nokchari Bung Bisesor Thangjam Basu taram nokchari thoromasida saruk yabirakpa makha tarapa kolla lokachagi hello Hello, taram nokchari ming lefam haibiu Bengi dagi nanau kawe miss. Madam taram nokchari kari sai khanbi ge doino Nawoina sakpa Chandramukhi tawudo. kana tamina gani haibiu Tabi medi ini ngai na khalo si sai de na khalak pane ba. Koi ini Jamuna dagi ini Naubi ini Kumari Mamto Kopesor dai mamani Bombi dai Yambem dagi koi don ta dhani na maga hapsage. Ina yarni mi. hoi thagachari sai kudol tamjagi tane bin naurengi mek de hoidrom na wina sakli beise Chandramukhi 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 kadaidagi laurubano nangi laina singi machu shibu Chandramukhi kadaidagi laurubano nangi laina singi machu shibu Kana khanghanda locharakpa aigi thamoida sankraba machu karamna nangi laina sinda churam liva Chandramukhi kadaidagi laurubano Nangi laina singi machu shibu Nakrabi chalavi maga aroiba una kiva numita lila kiva magi furi machu Tam nakrabi chalavi maga aroiba una kiva numita lila kiva magi furi machu Thamoy sinthungna sanglamba machu Thamoy sinthungna sanglamba machu Karamna nangi laina singa churam liva Chandramukhi kadaidagi laurubano Nangi laina singi machu shibu Magi wari ning singnaba nangna imang sida satpara Ningamda maicha helhanaba
इमांसिदा सातपरा निंगमदा मैचा हेलहनावा अहिंदा सिंथावा मागी पिरांगला अहिंदा सिंथावा मागी पिरांगला पक्लीवा नंगी लैना सिंदा आयु खुदिन चंद्रमुखी कदाइदगी लौरूबनो नंगी लैना सिंगी मचूशिबो काना खंगहंदा लोचरपा आईगी थमोइदा संख्रब मचू करमना नंगी लैना सिंदा चुरम लिवा थागचरी चंद्रमुखी गदाइदगी लौरुबनो नंगी मसु सिंगसिबु यामनो फजबे इसैनी तामिनख्रे मया मखा तारकपदा पाबुंग जयंत कुमार ताराम नोकचरी मैडम सनाइबे मैडम इंदु इबुंगांगो मणिपुर ताराम नोकचरी थौरम असिदा सरुक याबिरकपा नुमाइथेम प्रेमानंदा ताराम नोकचरी ओजाबसु थागचरी पुमनमकपु प्रेमिता निंगथौजम मैडम बसु ताराम नोकचरी इबुंग रोबिन मैदै खमुजम नेने शांति ताराम नोकचरी थौरम असिदा सरुक याबिबा मखा तारकपु कोला लौखटजगी हेलो हेलो ताराम नोकचरी मिंग लेफम हाइबियु अथोपा वालेकाइदगी हिदम सना तोंबने ने सर सना तोंबा ताराम नोकचरी करी से खनबिगदोइनो बी कुंजबाय सकपा नंग बु कावरो हायरबदी थमोय निंगाय सिट केमलम मुहाबि सै दुता जगेनि कना कना तामिनगदोइनो अमनि तंग हापतरके आइगी लोइनबी एडेमहन इचानुपी सिंखैंगांबी इचानुपा तोमथेन अदम मिसका लोइनन अदम तारके सिने यारे मिस थागचरी सैखुदोल तमजगी मयाम पुना तामिनसी थैंक यू वेलकम नंगु काउरो हायरबदी थमोय निंगाय सिथेमलमु ऐबु आदो खल्लगना मितलु पिरांग सिथामलमु नंगु काउरो हायरबदी थमोय निंगाय सिथेमलमु ऐबु आदो खल्लगना मितलु पिरांग सिथामलमु मितलु पिरांग सिथामलमु लाली हाय बगी इराल अमा पीरम खो हाँ ऐना लाली हाय बगी इराल अमा पीरम खो इराल दुमा खंजरगा मैं चाक्सिमा खांग होगे इराल दुमा खंजरगा मैं चाक्सिमा खांग होगे ऐबू थादो के खल्लगना मितलू पिरांग सिथामलमु नंग काउरो हायरबदी थमोय निंगाय सिथेमलमु ऐबू थादो के खल्लगना मितलू पिरांग सिथामलमु मितलू पिरांग सिथामलमु
नंगी थमोई खंगना थमोई पिरुबन लालबदी ओ नंगी थमोई खंगना थमोई पिरुबन लालबदी लम्हेन थमोई सिवारकमु मसे ताना काय हल्लमु लम्हेन थमोई सिवारकमु मसे ताना काय हल्लमु ऐबु थादो के खल्लगना मित्लु पिराम से थामलमु नंगु काउरो हायरबदी मोई निगाई से थेमलमु ऐबु थादो के खल्लगना मित्लु पिराम से थामलमु नंगु काउरो हायरबदी मोई निगाई से थेमलमु ऐबु थादो के खल्लगना मित्लु पिराम से थामलमु मित्लु पिराम से थामलमु मित्लु पिराम से थामलमु मित्लु पिराम से थामलमु Nindu taram nokchari thoromasida sarukya birakpa thoromasida thaunawjam pakpi medam basu taram nokchari khuraijam khumujam roma medam basu taram nokchari sisaken biyumnam taram nokchari thoromasida sarukya birakpa imang obi saruk khaibam karong makha tarakpa caller lokhachage hello good evening Chanamela. Good evening taram nokchari minglinga leifam ga haibiu Sini relief camp thanga morang thiandagi laisom taking. Ibung taking taram nokchari kari isai khanbi ga dawri Sinna kai Harichandra film gi Sonali Mukherjee amadi Ibotumbi ani na sakpai sai kalak mai thong ni mi gi takna pham tawdo adum ta tajage kana kana tamina gani haibiu ibo nang live chat ta laibiriba amadi wahong rido ta biriba Diamond TV yang biriba punamaka isan phiyong na plap taminars. Thagachari isai kadol tamjagi payam puna taminasi. Thank you. Ki punsi se nang lepte ba Kalak mai thong ni mina chak na pham Thamoi nung dengan biu nang na tha jgum Nung shi shung ha chak tam ni mina ngong na pham Upa lay jage lay na uri gum Nauri bi thot la bi hak chang gi ku chuna meng la ba tha bal gi ing la mangani Kalapa nangi nitien na yeng na pa mi ko ta thamoy bo ang thati ai shu Kalak mai thong ni mina chak na pham Thamoi nung dengan biu nang na tha jgum Mishna anina sajimita mamjari bini Pukning hodama hajar shabanda thamai boy tha ki pam ka haldi Nangi ngaura ba
nungsi minokna mai shalang la thamoi po tahali Nanggi wakhalgi idai na chage aishu shajagi jagai laklo ne inakta chana binangbu Kalak mai thong ni mina chak na pham Thamoi nung ngan biu nang na tha jagom Nungsi shumhan chattam ni mina ngau na pham Upal daya chage leina urigum Thamoi gi paglava ipaki aidan takre ne nangi nungsi mirendi Thamoi daya khamang nungsi chattam ni Koklaro chando na mai na ishina Nangi hajaba na migi oira basu nangi nungsi badi itagini aigi Nanggi hajaba na miga pamna na shu nangi nungsi badi aitagi aigi Hadok noi mapukuding chana binangbu Kalak mai thong ni mina chak na pham Thamoi nung ngan biu nang na tha jagom Nungsi shumhan chattam ni mina ngau na pham Upal daya chage leina urigum Nauri bi thot la bi hak changi ku chuna meng la ba tha balgi ing la mangane Kalapa nangi mitinga ngelapa Mikukta thamoi mo ang thaki aishu Thagachari myam punamak makha tarak pa caller mo lakhat jage hello Hello taram nok chari ming leifam haibiu Changkunok dagi Sangita kawe miss madam Sangita taram nok chari kari seita bigani haibiu Film maming do kauthokreba miss tamjaningba ipau kaya hage khanba wahai kaya adugi sei do tajage miss sagalaba manglal film dagi ko kana kana tamina gani haibiu taminingbaje diamond da yamna thawai yaujaba akhoigi han khara haijarake jongkhona wangla kaidegi ine ton kunje chori ne adagi hotengi ine bilasini ne Isang dengi ine kaina tombi ne ningthaujangi ine ito ne adagi ima kunje chori ne se akhoi pulak oina tarage hoi thagachari isai khodol tamjage mayam puna taminasi thank you miss Rosbina amadi Sadananda ani puna sakminariba Brinda Sakhi mayak de Gopina Sarang Baise Karibuno, hiding
ꯇꯛꯅꯔꯦ ꯈꯪꯅꯤꯡꯕ ꯉꯥꯎꯔꯦꯅꯦ ꯍꯥꯏꯔꯣ ꯂꯣꯟꯅ ꯅꯥꯞꯄꯁꯤꯗ ꯇꯨꯃꯤꯟꯅ ꯇꯝꯖꯅꯤꯡꯕ ꯏꯄꯥꯎ ꯀꯌꯥ ꯍꯥꯏꯒꯦ ꯈꯟꯕ ꯋꯥꯍꯩ ꯀꯌꯥ ꯐꯣꯡꯗꯣꯛꯆꯒꯦ ꯈꯟꯗꯨꯅ ꯑꯩꯅ ꯉꯥꯏꯖꯔꯛꯄ ꯀꯨꯏꯔꯦꯗ ꯅꯣꯛꯄꯗꯨꯒꯤ ꯃꯔꯝ ꯈꯪꯂꯝꯂꯕꯗꯤ ꯑꯩꯅ ꯀꯔꯤꯒꯤ ꯋꯥꯖꯔꯨꯅꯤ ꯇꯥꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯦ ꯈꯪꯅꯤꯡꯕꯅ ꯉꯥꯎꯔꯦꯅꯦ ꯍꯥꯏꯔꯣ ꯂꯣꯟꯅ ꯅꯥꯞꯄꯁꯤꯗ ꯇꯨꯃꯤꯟꯅ ꯇꯝꯖꯅꯤꯡꯕ ꯏꯄꯥꯎ ꯀꯌꯥ ꯍꯥꯏꯒꯦ ꯈꯟꯕ ꯋꯥꯍꯩ kaya ꯐꯣꯡꯗꯣꯛꯆꯒꯦ ꯈꯟꯗꯨꯅ ꯑꯩꯅ ꯉꯥꯏꯖꯔꯛꯄ ꯀꯨꯏꯔꯦꯗ ꯅꯨꯡꯁꯤ ꯀꯨꯝꯍꯩꯁꯦ ꯄꯣꯝꯕꯤ ꯆꯦꯛꯂꯥ ꯁꯤꯡꯒꯤ ꯅꯨꯡꯁꯤ ꯀꯨꯝꯍꯩꯁꯦ ꯎꯔꯒ ꯀꯔꯤꯕꯨ ꯈꯟꯕꯒꯦ ꯅꯪꯒꯤ ꯊꯃꯣꯏꯗꯨꯅ ꯄꯣꯝꯕꯤ ꯆꯦꯛꯂꯥ ꯁꯤꯡꯒꯤ ꯀꯨꯝꯍꯩꯒꯤ ꯑꯥꯔꯊꯕꯨ ꯈꯪꯂꯝꯂꯕꯗꯤ ꯑꯩꯅ ꯀꯔꯤꯒꯤ ꯋꯥꯖꯔꯨꯅꯤ ꯇꯥꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯦ ꯈꯪꯅꯤꯡꯕꯅ ꯉꯥꯎꯔꯦꯅꯦ ꯍꯥꯏꯔꯣ ꯂꯣꯟꯅ ꯅꯥꯞꯄꯁꯤꯗ ꯇꯨꯃꯤꯟꯅ ꯇꯝꯖꯅꯤꯡꯕ ꯏꯄꯥꯎ kaya ꯍꯥꯏꯒꯦ ꯈꯟꯕ ꯋꯥꯍꯩ kaya ꯐꯣꯡꯗꯣꯛꯆꯒꯦ ꯈꯟꯗꯨꯅ ꯑꯩꯅ ꯉꯥꯏꯖꯔꯛꯄ ꯀꯨꯏꯔꯦꯗ ꯀꯔꯤꯕꯨꯅꯣ ꯇꯝꯅꯤꯡꯂꯤꯕ ꯀꯔꯤꯕꯨꯅꯣ ꯍꯥꯏꯅꯤꯡꯂꯤꯕ ꯇꯥꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯦ ꯈꯪꯅꯤꯡꯕꯅ ꯉꯥꯎꯔꯦꯅꯦ ꯍꯥꯏꯔꯣ ꯂꯣꯟꯅ ꯅꯥꯞꯄꯁꯤꯗ ꯇꯨꯃꯤꯟꯅ ꯅꯤꯂꯀꯥꯟꯇ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯏꯕꯨꯡꯉꯥꯡꯉꯣ ꯃꯅꯤꯄꯨꯔ ꯊꯣꯛꯁꯣꯝ ꯁꯔꯖꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯏꯁꯂꯥꯡꯂꯦꯟꯇꯣꯟ ꯑꯁꯦꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯄꯔꯃꯤꯇꯥ ꯅꯤꯡꯊꯧꯖꯝ ꯍꯜꯂꯣ ꯍꯜꯂꯣ ꯒꯨꯗ ꯏꯚꯅꯤꯡ ꯃꯤꯁ ꯒꯨꯗ ꯏꯚꯅꯤꯡ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯃꯤꯁ ꯑꯩ ꯌꯨꯔꯦꯝꯕꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯀꯔꯥꯃ ꯔꯣꯅꯤꯇꯥꯅꯦ ꯃꯤꯁ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯀꯔꯤ ꯏꯁꯩ ꯈꯟꯕꯤꯒꯗꯣꯏꯅꯣ
बी कुंजबियारी शर्मना सकपा अंगावबा ओयहौरे आइबा सिगी इसाइजे ताजगे अदुगा ताबिनिंगबा के मैतै वहां रेडियो डायमंड टीवी दामिनारी कुचनाव सिंगा तामिनाजगे मिस थागचरी साइकदोल तमजगी मयाम पुना तामिनसी थागचरी मिस Nangbu nungsiruba ay hakse ang Nangbu nungsiruba ay hakse Angaw ba oy hure nanggi wakalda Minobham oy hure ngasi di aise punsi se laika tahalle nangna Nang bunong siruba ay hakse Angaw ba oy hure nanggi wakalda Unsi asana chakne lapna inak tagi ningsing bamati lay hore lengda ningsing baguding kaphalle thamoy kau to ke khanba mi kup amada Leblare imam daning tipi saktam kau to ke khanba mikup amada Nang gunung siruba ay hakse Angaw ba oy hure nanggi wakalda Sinthari bamitlugi tirangna waraure ngasidi nanggi amoida masira ayune nanggi nungsiba kaina basina oira dara nungsigi pudol Sinthari bamitlugi tirangna waraure ngasidi nanggi amoida Nang bunong siruba ay hakse Angaw ba oy hure nanggi wakalda Minobham oy hure ngasidi aise punsi se laika tahalle nangna Nang bunong siruba ay hakse Angaw ba oy hure nanggi wakalda
थागतचरी मैम पुनमक थरमसिगी अरोइब कॉलर लखोचगे दुगा ngasi lengsinbiriba pumnamak nongna lengsinbirakliba pumnamak puso taram nauchari ima bimala konsam taram nauchari Facebook page ta leibiriba singbasu ngasi aroiba kॉलर khudol tamjagi hello hello taram nauchari minglifam haibiu me peno awang khana muni kaidagi sarju taram nauchari sarju kari sai khanbiga doinu kuna kon jiban pa athi ul horan working di ulen ha do ta jare thingbai jam Soren Kumar gi mayek ta do kana kana tamina ga doinu live ri ba me angam tamina ge me thaga jare ado isai se mati amangang bai khudong jaba lai gadro ne matan ngang jare me mathangda di soidana ngang bi ko ado isai khudol tamjar age thank you welcome madam NG mem cha taram nauchari sayam na fazai thagat jare habirak ba haninga laitran thagat ba phong dokchari sai khudol tamjagi mayam puna taminasi kaina साखी ओइ हौरनी वाक्सिंगी उले साखी ओइ हौरनी वाक्सिंगी उले ngairami matabu aigi punsi sinanga nungsi turbanda idom pamlagu nanga nungsi turbanda idom pamladuna mahausagi minukto nuglakidara sakhi oi haurani waksingi ule angau bamalanba airel thagi tamuko nangna mapam kudingi angau bamalanba airel thagi tamuko nangna mapam kudingi lakhidare lakhidare inata sakhi oi haurani waksingi ule mahausagi kumsa nangtani humriba umol amadagi
mahausaगी khongsa nantani hungriba umul amada thamoy on khare sanbi madi minam biram laga minam bahai rava thamoy du sakhi oi haurani waksingi ule sakhi oi haurani waksingi ule ngairami matabu ai punsi sinanga nungsi turbanda idom pamladuna nungsi turbanda idom pamladuna mahausagi minukto nuglakidara sakhi oi haurani waksingi sakhi oi haurani waksingi ule sakhi oi haurani waksingi ule. Thagachari myam punamak balum se kitang tapen haibirame adjust tawna hotnabada ko amaromda mukan amaromda muktab thagachari pumnamakpu thoromasida saruk yabiriba tongan ba platform singda midyang tabiriba pumnamak thagatpa phongdokchari thamjariba live phone in program sibuma pungphan biriba tongan ba platform singda midyang tabiriba pumnamakpu nermla thangjamna mukana khurumjari. Ruda Academy Thobal Thobal Wangmataba opposite Thobal College Manipur Ruda Academy Thobal gi chaliba chahi English singani kuntaruk amadi kuntare ki oina play group ta gi class 9 phawba gi admission form thaba haujari. School asi CBSE da affiliate tawraba class nursery dagi 12 phawba gi tamba yaraba khudong chaba leiraba mafam amani. School asi da thamjariba khudong chaba singdi separate boarding facility for both boys and girls. Class khudimakta smart class ki khudong chaba leijari. Montessori playway method of teaching. Class 6 dagina class 12 phawba da NCC ki class leijari. Amadi art and music ki class 2 dagina class 12 phawba khudong chaba pizari. NEET UG Z amadi NDA gi special class leijari. Matik charaba science amadi computer gi laboratories leijari. Ngasi maklak piduna adom gi angang singbo ming chansinbi. Akupa marol gi damak 7640871184 amukhana 7640871184 Ruda Academy Thobal Thobal Wangmataba opposite Thobal College Manipur. Nung tumhale Ishwar gi mangtak amadagi nung 27 mm gi mathakta leiba phawbada sanga yumpham nung phau pakha bem da leiba sanahal gi mana masing ne semba hidak thakpadagi nung sing pungtum tumhanduna phanba ngamle masinga kidney ising kom da leiba nung sing tumhanduna mai pak na laying bangamle nung leiba singna amuktang sangyeng tokthokpiu akopa marol gi dama call tobiro 9366752158 amukhana 9366752158 layeng zariba sanahal sanga yumpham nungpho pakham mem sanahal gi nungi hidak si thalubadagi fakhiba miyo singdi TS Kunjeshwar Khongjong M Santi Thobal Hauka Anju Palet MD Serkhan Lilong KH Sauba Hairo Amusana Thobal Priya Khangabo Ichama mahitamba ibasi MA Doctor Engineering loibada masagi sahi kunmanga phawbadi mahitambada dum loiki matamasida mahitam lebe chana mahisangda mahitamba ibasi school dana khwaidiki sang samna hairabada satra aduna class 12 loibada school da mahitambagi matamsi sahi tarahundoi boni aduga college amadi university da mahitambadana sumnatagi sahi manga khattani samna hairabada school dana mahitambagi sahi asi sangba hel maramasini chabu mahitambada afaba school ama khanba haibase mama mapa gi khwaidagi maroibani
मसिगिदमक्ता इचागी मिंग चन्नबगिदमक्ता अफबा मतिक चाबा स्कूल सोइदना खनबिगदबन अमरोमदा ममा मपा अखोइना इंग्लिश ngangrabadi लारिक हैतबो ओइना खलिबसी अरानबो ओइगन मरमदी स्कूल अयाम मही तमलिबा मीडियम असी इंग्लिश मीडियम तमलिबा लारिक सिंग असी इंग्लिश मीडियम दनी तमलिबा लारिक सिंग असी मणिपुरी अमदी हिंदी नतना इंग्लिश ता तंबा इबा ngaktani एग्जाम मतमदा हंगलिबा क्वेश्चन सिंग इंग्लिश ता ngaktani इसा सिंग पाखुम पीबसु इंग्लिश ता ngaktani मसिदा इबा पाबा इंग्लिश लैंग्वेज खंगलबन मसिदगी हेना मरुवरिबदी क्लासरूम दा तमलिबा लारिक खुदिंग दा यावरिबा परासिंगदा ज्ञान लौसिंग हाइबदी मोरल लेसन आइडिया कॉन्सेप्ट परा खुदिमकी पीरिबन परादु दा यावरिबा ज्ञान लौसिंग मोरल लेसन आइडिया कॉन्सेप्ट पुमनमक्से मुन्ना खंगहौरबतदा अईगी चाना अचौबमी लीडर अमा सोइदन ओइरकदबन स्लोपलैंड पब्लिक स्कूल खोंगजो CBSE affiliated boarding school academic session 26-27 की admission haujare mobile number 9615965922 loinana 9615520109 admission open The Base Kid Care Center Khongjom Bazar da leriba Kid Center asigi lakadoriba session English singani kun taruk ki oina admission form thaba hojari leiba ke hojik oriba phibam asigi khanjaduna admission free oijagani hariba center asida baby group pre nursery amadi kg panjariba singi oina mai tamagi khudong saba pijari center asida ning thizana train toroba oja sing haibadi rhymes date diet hariba sing si loiraba oja sing ning thina takpi tambiri center asida play based learning ki khudong saba thamjari smart classroom kids park toys room indoor amadi outdoor play zone loinana well ventilated classrooms CCTV monitoring classroom khudong saba leijari band service su leijari thabak chillaba mama mapa singi oina day boarding ki khudong saba su pijari adom gi sa sing mafam asida mahi tamhanba matamda khwaidigi hena khudong charibadi mafam asida khudong thiningai oiba pukri natraga angang singda sokadaba polam sing amata leite नील खोंगदगी लापथोक्लबा माही मसिंग तंबगी ख्वाइदगी फरबा मफम अमनी अकोपा मरोलगे दम कॉल तोबियु 8731005400 लोइनन 8119074431 लेंगसिन बिरो द बेस किड्स केयर सेंटर खोंगजोम बाजार admission open Greenfield School Thawal Wangmataba College Road ta leiriba school asigi chaliba academic session English singani kungataro kuntaret ki oina play school toddler nursery junior KG senior KG class 1 class 2 amasung class 3 da tamgadaba mahiroi singi admission form thaba haujari parents singa adomadumgi nungsi jaraba angang singo school aside admission tawiduna tungi afaba mahiroi sing sembada saruk yaminarasi give your child the best start to their learning journey School asigi tongan ba offer amadi khudong saba singdi play group toddler natraga nursery hari basigi admission free oizagan child friendly environment oiraba experience and caring teachers activity based learning ki khudong saba leiraba safe and nurturing campus chang naina medical ki health camp ki khudong saba leiraba parent amadi teachers ki meeting ki khudong saba leiraba amadi transport ki khudong saba su leijaraba mafamni same parent ki angang ani tamagadi angang amagi fee half oigani Ngasimak academic session English singani kungataro kuntarek ki oina ming chansinbiu akupa marol gidama office ki number 70052628113 loinana 9862159137 kaubiraganu admission hangdukchare Greenfield School Thawal Wangmataba College Road Yening Coaching Center YCC Thawal Hauka Asem Lampa Mafam asida Sainik Navodaya RMB amadi atopa class 6 tagina 9 phawgi competitive exams singidama mausangna coaching ki khudongchaba pijari Yening Coaching Center ge achievement singdi first position in class 9 state topper first topper in state girls category first topper in OBC category first topper in defense category loinana chhatra chama gi mathakta Sainik amadi Navodaya puthokraba coaching center amani mafam asida takpi dambiri basing asi matam amagi JNB Thawal gi
student ngakani akangna seat masing first phase ki oina masing nifu loinana second phase ki oina masing nifu oizagani English ani kunga taru kun taret session asigi dama form thaba houseni eligibility na class 3 pass amadi masigi matha screening test first phase ki oina langliba December ki tang 13 English ani kunga manga second phase na January ki tang kunga manga English ani kunga taru mafamna thawal haw khada lejariba mafam asida pangthuk segani pass tawgi changna 87% loinana session na January ki last week tagi haujargani relief camp ta leiriba satra singi dama akhanaba kudong saba pijari coaching center asigi kudong saba singdi smart class nupi masa amadi nupa masa singi tongan ba hostel matam matam gi oina mama mapa singda WhatsApp ki kuthang da feedback piba chapter wise ki test amadi regular mock test ason ba satra singi akhanaba class su thamjari akupa marol gi dama call towi 7005001427 loinana 6009507913 amadi 7005107563 akupa marol gi dama yaning.in ari basna su sambi ya matam kuina nungsang haibadi piles laina asina aduna khudong chadaba kaya mayok naduna leraklaba amadi atopa layeng kaya chathaba matamda phabangamdraba natraga laina asi yengthokpagi khudong chadaba mayok naduna leraba singna madugi damukta wabirurugan sahi taragi matakta experience leraba laina asi yengbudu miyo cha kaya phanba ngamkraba mayang Imphal Bengal dagi Kabirani Phundroimyum Jobeda loinana machanupa Safik Anwar anina punna nupa amadi nupi singi tonga tongana layemgi khudong chaba pijari Kabirani Phundroimyum Jobeda gi hidak ase amuktang thakpada nungsang haibadi piles pungpha phanba ngamle laina asina naduna khudong chadaba kayamarum adom mayok nabirabadi ngasi ngasima mayang Imphal Bengal da leriba Phundroimyum Jobeda amadi Safik Anwar ga unabi akupa marol gi dama call tobiyo 9856601688 amadi 9402783274 piles naba anaba gi dama Kabirani Phundroimyum Jobeda amadi Safik Anwar mayang Imphal Bengal Moiba Sathoise Mapalge Public School amada handaki session sidagi mingsan bikhrasira ngai khone hi mama kaidawra mapalam da natrabasu ekhoi sidasu afaba residential school lama leirisi e kai school no moiba Wisdom Foundation khangabo phaibo haina brane ai ISSLC exam dasu 100% pass tawriba kudingmak adusu first division ngata oiriba board ki subject topper su oiriba school nine mama school yangang kudingma pung kunmari chupna oja sing kada loina duna leibana moral amadi discipline wa khadale moiba aisu pause singda thengnagre kari Wisdom Foundation khangabo haibado nauna ming chalarba angang singbu tha mari gi manungda English ngang mangamhali kari gumba sothauba mahairo yaurabasu tongana takpi tabiduna tha ahung gi manungda phagal